COVID-19 dagi ngakthongnaba khwaidagi phaba pambaidi COVID ki hida kapthokpani COVID changdanaba aduga atopadasu sandoktanaba face mask upiu haina Jenims ki director Dr. TH Bimona miyamda appeal tawrokli Dr. Bimona hai vaccine dose ani kaphorabadi COVID-19 gi anobai strain ama laklabasu khudongthinai oibagi chang hantahali yamna sep oi aduga karigumba yamna tangba thodokweina vaccine kaplaba matungda positive oirpa yawrabasu khudongthibadi hantahali maramaduna miyamna COVID-19 gi vaccine makhal ama hekta kapiyu Lengang piriba SOP ningthina ngakpiu masina isada amadi atopada infection tawbada hanthangani mi tinba mafamda changdanaba appeal tawraduna mahangna hai handak election pangthokiba state singda COVID ki case masing hengatki shopping mall da changlubada positive oiba kya yauke maramaduna miyam tinba mafamda yari mukhai changbiganu mi amaga lapnabagi chang asi fit tarukta nate yari makhai masidagi su hena lapthokpiu ngamnabadi face mask ani upiu masina atopada su virus changhaloi aduga isada su changhaloi Jenims Hospital da COVID lang na bugidamak hojik leiriba COVID ki dedicated block ta leiba phamung sama sigi mathakta phamung sama amaga hengat hanabagi order thokrai first floor da leiba COVID ki phamung kuntra duga medical ICU da post COVID patient da ventilator piba mathok tai phamung manga amaga hapsinaba medical superintendent amadi atai head of department mayamga tanaduna ngasidagi hongnaba lepnarai phase 9 na phamung sama hengatnaba su honari hainasu Dr. Bimona makata ke COVID ki ngakthoknabagi khwaidagi phaba pambaidi COVID ki vaccination ni COVID ki vaccination si any brand Covishield oro Covaxin oro any other brand kapa matamda ahamba swata numitarani gulan ragadi nifu degi ne yangkai bawba protection phangi hai aduga hafta taruk amasung nipan gi matungda kapagana mi amada magi immunity gi matungina 70 dagina 80% phawba protection phangi protection phangba natana laibak thibadagi COVID ki atopa strain namana naune infection tawba taragasu COVID na nabadagi siganba high mortality oiba complication singdo madu COVID ki vaccine anirak kapaba midadi ayambana thokande adubu masi here and there ngasai exception laitabadi nate in general di COVID ki vaccine dose ani kapagadi akhoi yamna safe oi crowded oiba mafamda changdaba aduga crowded oiba mafamda yariba makai mi yamna changchendana phonaba aduna hairiba ngasai gi vaccination amasung COVID ki SOP ase yamna phajana akoina ngakna chatlabadi hujiki COVID tagi phajana ngak thokpa ngamgani अखोई फर्स्ट फ्लोर दा लेरिबा कोविड की बेड कुंथ्रा अमदी मेडिकल आईसीयू हाइना खंगनब अदुदा पोस्ट कोविड की नाबगी वेंटिलेटर दरकार ओइबदुदा फमुंग मंगा अमगा अनिमक्सी ngasi mak howrese haibagi अखोई हेड ऑफ डिपार्टमेंट मयामगा लोइनाना मेडिकल सुपरिटेंडेंट गा लोइनाना तानारगा लेपनारे अदुगा फेज 9 मथंग आईसीयू अमसुंग अतई फ्लोर सिंगदा लोइना मकना फाइनली फेज वाइज हेंगलगा कोविड की मसिंग असि सिदा अनदर 100 अमगा हेंगनबा अखोई यामना कन्ना ऑनरेबल चीफ मिनिस्टर ना ताकपीरपगी मतुंगिना अखोई यामना कन्ना होनेजरी